अहानमदा ngasigi maroiba pauda Janims ki director TS Bimo khudakta lauthou haiduna Janims ki Dr. Chamaromna hospital asigi A block mamangda khongjang changshin khre amasung Citizenship Amendment Act pu stay to haiba Supreme Court na yakhitre mafam kayada khongjang changshin khre Kurumzari Times of Manipur nungthilgi pau meeting tabiri basingbu luchingbina taram nokchari housing pau sandong na pizari Janims ki director TS Bimo talok haiba davi tawduna hospital asigi administrative block mamangda Dr. Singna khongjang changsin khibaga loinana director gi office su gerau tawkre Janims ki tongan ma department gi Dr. Chamaromna saruk yaduna changshin khiba khongjang aduda haukiba chahi ani gi mamangdagi Janims ki Dr. Singh promotion rule gi matangda tongan ba dabi kya tawkhrabasu karisu thawoidana leiba amadi ngarang khakta advertise tawkhiba thabakpu ngarang khudakta interview tawduna khudakta thabak khanmagi thawong yaningdaba phongdoktuna khongjang asi changshin bani haina assistant professor senior resident associate professor committee Apsara Janims ki general secretary Dr. Bikram Adityana phongdorakli Mahakna makha taraduna hospital asida hanadagi leiraba senior Dr. Singh promotion rule later asi atopa hospital la leiriba time scale promotion chana hanbada director na laithok padagi lenga ki mari leinaba authority nasu ingsin bitre ngarang loriba thabakta nongmada pulap lokseliba asina director asi senja thumja tawbagi mami utle masina hospital asi nongmagi sidarakpagi machakama oigani haiki Janims ki director asi pu lokthok tuba fauba makatana khongjang asi changshin khigani hairi 2018 ki January de akoi Janims ta assistant professor ke post se kunmanga mo hange bako adubu akoi manung da le specialist PG lora ba MD lora MS lora je kun 35 kum lai aduna post mapande lo mo da manung da hen je over oine le ba Dr. Singh ji selection jora my concern department da promotion PBU han struggle tawe asi matang da honorable CM honorable MM chief secretary amadi principal secretary ka kaya hana meeting kaya tawgre pham gre strike kaya tawgre sathagre adubu yamna chapchaba fruitful result amata phangta bhai tara adu phangta maram sidi tasingna harabada akhoi initiating oiriba akhoi mapim pa oiriba director sina fajana properly action lobby dawa properly ikhatpi dawa si mayam jena maram oradana akhoi gi thabak sing success oidane na akhoi laireba lagleba doctor mayam jena khoina khalle Handak chahigi humbudra mathoi shuba Republic Day celebration lising anikun kanglei pakta pangthokpada wahanthok leitaba maramna United People's Revolutionary Front of Manipur UPRF na mapum phana athing mathamduna numit asigi ayuk pung taruk tagi numidang wairam pung taruk fauba pung tarani thoigi total shutdown lauthokle haina United People's Revolutionary Front of Manipur UPRF ki Information and Publicity Secretary L. Rolin Elias Thopang Pamaitaina thadorakpa cherol amana makatarakli Ngarang numit yung mamatong pung ahumakhairom taba matamda narcotic cell Imphal East ki nupi police yawba team amana drug lalonba miyoi ani Khergaon makha lekai dagi fagat khre hairi fagalama miyoi sing adudi Khergaon makha Khetri Chandam lekai dagi MD Moinam Farizudin kawi hairi mangondagi heroin powder gram ani amadi WY tablet chamaga kuntram taret fagat pangam khi hairi Atopa miyoi aduna laikai asimak tadagi MD Moinam amu kawi mangondagi heroin gram makhai amaga loinana sel oina lupa lising taraga chatret fangbangam khre hairi makhoi animak Porampat police station da sinakhre hairi Banyan Repertory Theatre Imphal gi kuntraga taruk lak suba mapokumon thoram pangthokre ngasi ningtem pukri mapal la leiba Banyan Repertory Theatre na sinduna pangthokiba thoram asigi saruk ama oina theatre asigi artist singna sanaba drama rehearsal miamda khudol tamkre thoram asiga mari leinana theatre asigi director Oribi Fazaton Chanu na hai theatre asigi ningsing numit asi leikidrawa theatre asigi director oina matam sangna puramba oza surchen maibambu ikai khumnaba utpo oina chahi lisang chitna pangthoktuna lakpani theatre asina safong lakhibadagi miyamda message piba mapum oiba street play amadi humbudra hena utkre makhatana theatre asigi nauna inkhalakliba artist sing asibu lamdam asida khang hairaba oja guru kayana tanaduna hena chaukhatnaba hona khigani haiki
awa nuai theater sigi pongdum na pham hai tare ko ekhoi gi theater tawjari ba ekhoi myam sida ekhoi na ngasi phawbada tawri ba sahi sahi gi aduga sahi ani gi ahum gi ngasi phawbada na kuntha ga taruk sure ko masi tawjari ba mayam ji ekhoi na mayam na khangbi ba ekhoi na pawdum jaba phangbagi room ma khak ekhoi na foundation de sida ekhoi masida pawdum thamjabane North East की ओइना तरा सुबा Wall of Titan की showroom अमा ओइरिबा थांगमैबन DM College मनिंगदा हांगदोख्रे ngasi Imphal gi ahanbo oina hangdokliba Titan gi showroom asida Titan khakta tana international gi brand kaya gi ghari kaya su fangangani hangdokpagi thoramda regional business manager Jai Kishan Mehta na ngasi hangdokliba store asina Manipur gi Titan bu pamjaba customer singda hena khudong chaba kaya piragani haiki including international brands that are available here. So besides Titan and Fast Track, customers can also get Tommy Hilfiger, can get Police, can get Anne Klein, and so there's a whole vast range of products available for customers to choose from across different price points as well. Hauzik pau ki marak thadna ten break amamuk lominasi Ola Service Manipur dasu haujaragani UNI gi senthang makhada document ichang changdana amadi guarantor gi awaba yaudana subnata gi pan card voter ID amasung bank statement khaktamakna apamba gari electric vehicle amadi power station loan gi khuthangda lowiba yaragani limited booking ni ngasima khudong chaba silawiyu hena kupa marol gi damak lengsin birau UNI corporate office address Uripok Polem Likai near Youth Library Club contact number 7005092567 natraga 9077786 email office unun@mail.ru website www.247ununi.com Wabiraganu Medilena pung kunmari chupna adongi yumda medical oxygen thinba lakpata natana installation tawwa yabagi khudong chaba pijari masita natana darkar laiba oxygen regulator amadi makhal khudingmaki oxygen mask na singba puraktuna miyamge mateng pangjari loinana anaba singamari leinaba makhal khudingmaki medical equipment sing foldable bed suction machine regulator monitor nebulizer wheelchair amadi oximeter na chingba leiba amadi waiba yabagi khudong chaba pijari adomsunga sima call tawduna tanabiyu aikhogi contact number 9205987988 amadi play store changbiduna Medillion F download tabiyu break ki matungda mayam taram nokchari makhataba pau pizari ngasi Supreme Court ki Chief Justice SA Bobde yauna Justice S Abdul Amadi Justice Sajid Khan gi bench amana Citizenship Amendment Act pu stay tawbada yakhidre Court asina makhatana just mangana saba Constitution bench ama semduna ek asigi mayokta thangalakpa wakasing tananaba semlagani haikre masigi mathakta court asina su ek asigi mayokta lakhiba wakat sing center na paukum pi naba chayol marigi matam pikre panbayai madudi haribo wakat sing asida Indian Union Muslim League IUML amadi Congress ki luchingba Jairam Ramesh yauna wakat chamagani fu hena court asida CAA gi mayokta thangalakibani Thengna file torakpa atopa wakat kaya amasu January 10 dagi chanaba haukraba ek asibu chana handana basu makhogi wakat singda palakli haukiba January 9 CAA bu constitutional oi haina lauthok piu haiba wakat amabu Supreme Court na leipak asida achoba irang kaya thokle amadi ek asibu chana hanba haibasi yamna luba fibam amada leipak asina mayoknare haiduna lakibani Indian Union Muslim League IUML gi wakat aduda asumna palli madudi ek asina maru oiba right to equality bu violate tore amadi masina mapandagi changlakpa mitop singda India gi citizenship oihanna ba hotnare haina palli masigi mathakta CAA chana hanbada amadi Foreigner Amendment Order 2015 loinana passport entry into rules Amendment Rules 2015 chana hanbadasu matam khara lephanbikho Supreme Court ta wakat khi Panbayai madudi India ki President Ramnath Kovind
Ramnath Kovindna mamang chahigi December 12 da chayetnaduna lakhiba Citizenship Amendment Bill 2019 bu ek oina chanahanbada ayaba pikhibani. Citizenship Amendment Act CAA gi mayokta Northeastern University Students Fraternity na ngasi awang nongpok state singda leiriba college amadi university singda lauthokiba total shutdown khongjang changsin kre. All Nagaland College Students Union amadi Dimapur Naga Students Union ngasi mahiloisang singda total shutdown chathakre. Guwahati dasu mahiroi singna khongjang changsili. Amaromda Assamda leiriba Cotton University, Dibrugarh University, Tezpur University amadi Guwahati University dasu ngasi Citizenship Amendment Act ki mayokta classing boycott tawduna hunger strike chathakre. Khongjang adu ngasi ayuk pung 10 dagi hauduna numidang wairang pung 5 fauba chathagani hairi. Khongjang asi ngasi Supreme Court ta CAA gi matangda wakat kaya ama tagadoriba asiga mari leinana chathabani hairi. Hindu Bengalis, because West Bengal election is coming too close, so they want to play an emotional game there. So they want to get the votes, vote bank politics there. However, this case is against our Assam Accord. This violates Assam Accord as well as our constitution. So we believe Assam Accord is taken into process through a mass agitation. Hauze amuk sanabagi pau fungbigani. Ministry of Youth Affairs and Sports ki meeting wakhada tha asigi taradagi hauduna Assam gi Guwahati da chathaba horakhiba ahum suba Khelo India Youth Games loishinbagi thoram ngasi numidang Saru Sajai Stadium da pangthoklagani. Amaromda aroiba numit asida hauzik swimming amadi weightlifting gi masana sing ngasi sanari. Hauzik faupada Maharashtra na goal Humbudra Mari Lauduna medal teli ki khwaidagi makokta leiri. Mathangda Haryana na goal 58 amadi Delhi na goal 35 fangduna ani shuba amasung ahum subada leiri. Manipur na hauzik faupada goal 12 fangduna medal teli ki 12 shubada leiri. Amaromda hauzikta phangba pau amada kilogram humbudra mangagi nupi boxing da Manipur gi Sanamacha Chanuna silver medal fangkhre hairi. Ngasi ayuk fongkiba Manipur gi pauche singda kari kari maroiba pau yaukibage haibadu mayam pun amungtang khangminasi. Lamjingba Times Nimfu Mapan Suba Statehood Day Thoram Pangthokre Mapanda Thadokpa Ngamdrabasu Isagi Konanaba Faubadi Pothok Puthokpa Tangai Fadre Chief Minister Manipur Arunachal Pradesh ta Autonomous Council ani semlaba yai Syam Kumar disqualification chayol marigi manungda thabak chapchaba paikhatnaba Supreme Court na khanghalakre Ukrulda masak khangdaba lainana miyoi ani sihankre anina laikatnari Jenims mass casual leave launabagi sem sakre Police officer amada pamdaba thawong sathaki haiba Assam Rifles na yakhidre Senaba Assam Rifles Personnel Police ta sinanaba khangankre Chief Minister Sangai Express MLA Syam Kumar disqualification case Supreme Court na Speaker da Chayol Marigi matam bikre Amit Shah Sangsin ningba khongjang sangsilu CAAD handoklaroi Kaibul Lamjauda Heritage Park semgalagani Chief Minister Layong khangdabal laina da ani sire Myanmar na India macha ani sinarakre Pokna Farm Syam Kumar disqualification gi YL ama Chayol Marigi manungda pinanaba Supreme Court na Speaker da khangkre Naga Accord Arunachal amasung Manipur da Autonomous Council ani semgadawi IPS officer molest tawbada chenaba Assam Rifles Personnel gi mathakta legal action lokhatkani Chief Minister Ranjan asumba udaba miyam gi yeknaba olaba misakni asu Nimfu Mapan Suba Statehood Day gi thoram pangthokre Kaibul Lamjauda Heritage Site semgatnabagi center na lupa koti nimfu taruk pirakle Chief Minister Assam Rifles ki thawongda luf kyana yaningdaba phongdorakli Naharol gi thodang Manipur na sakhat khongthang da khumang yangsin na sangsili mapalamdagi depend tawba pumnamak yariba makai tokna na bahonasi Chief Minister Minister Syam Kumar gi disqualification case sayol marigi manungda losinanaba Supreme Court na Assembly Speaker da khangankre CBI na prosecution sanction thagallakidabagi pakhum piraknaba khanghankre Manipur gi CSO singa unakre Kasom Phungthar village ta layong khangdaba laina sandorakpadagi miyoi ani sire
Huyen Lanpao ATM fraud tawduna lanai account tagi sel huba geng khutpu ama Manipur da leire. Minister Syam Kumar disqualification case speaker da Chayol Marigi manungda laikhai tathoknaba khangalakre. Manipur gi naga taba mafam da autonomous council sem lagani. Nupi IPS officer amana mahaku molest tawbikre haiba wafam Assam Rifles na yakidre. Layong khangdaba lainana kham somda angang yauna ani shire. Sana Laibag Minister T.S. Sam Kumar ki mathakta Supreme Court ta thangalakpa disqualification case ki wayal lauthokre Seoul Marigi manungda firef launanaba speaker da khangankre. MLA Taret ki maraibak tambangamdre. Nupi IPS officer da ot naiba laikide Assam Rifles. Manipur ki CSO kharagi Luchingba Singna muibaga unakre. Isel Express Manipur statehood phangkhibagi nimphugnipan suba kumon thoram state ki thakta pangthokre. Kaibul lamjauda yelhomi furup khudingmaki traditional hut sananaba crore nimfugataruk kaithoknanaba cabinet na yare chief minister. SDPO anupungi wafam miyambulana lamjingnanaba hotnabani Assam Rifles. Naga Peace Accord Center na Manipur Arunachal da Autonomous Council ani thamnanaba hotnari. Opposition ki protest mawalaude CAA handokloi Amisha. Manga suba Manipur Statehood Day Women's Polo Tournament loishinkre. Iraibag Manipur na statehood phangkhibagi nimfumapan suba thauram pangthokre miyam gi apamba thabakta onthokpa laingaki mathauni. MLA Syam Kumar gi disqualification case Sayul Marigi manungda loisinanaba khangalakre. MLA Taret ki case tha ahumda loisillo. MP Ranjan gi warol Maheiroi Luf tarukna condemn tawrakli. Aroibada maroiba pau amukana fangbingani. JNIMS के डायरेक्टर TS Bimo खुदकता लौथोउ हाइदुना JNIMS की डॉक्टर चामरोमना हॉस्पिटल असिगी ए ब्लॉक ममांगदा खोंजंग चंगसिनख्रे अमदी सिटीजनशिप अमेंडमेंट एक्ट पु स्टे तौ हाइबा सुप्रीम कोर्ट ना याखिद्रे मफम कयादा खोंजंग चंगसिनख्रे Hauzik faupagi oinadi Times of Manipur nungthulgi pau matang asida loisinjare mireng tabiribasingbu amukana khurumjari.